Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba hak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mga na magtihing ba punsi na chakot pa ado, eki prathana ni. Ibang umaki wapaw, taminas. Ephesians panduk mari pada kun mga lagi na pada kun ganipan marmad na minambangang ba thadoku mi kuding na maki lon na baga achum ba wa ngang no marm di khoi amana amagi hakchang kaya ching saw adu pap tawgun na khoi na sawring eda numitan Diabolosu mapam pigano. Diabolosu kudom chaba pigano. Huranba mahag aduna amuk hurandasan. Madugi mahuta mahaki makutna apaba thabak thadoktuna awatpasingbu mida mateng piba ngamnaba thabak kana susana. Pranados. Aikoy nung sibay pam sumisor kunaki wahida lakchari pero aikoy bunol kanbi aikoy thamoi naki wahida nikhanbi taning paglan na pero naki wahay asibu lum na musung luna lawanbi naki wahay asigi mapana Chris aikoy gutpi aikoy gi pap sing ipana aikoy gutpi ado aikoy pap sing di bunga utpi rab matamda pap sing adugi pungning hongna na bagi apam ba khida pinabi adu pap sing adugi pungning hongna na ba pangal se khidi punang na pinabi adugi mapana Chrisena wangsenu aiko hena nimsenu this is Christi ministry amen aiko pamina kibadu verse 25 tegina 28 po paki boy bataga sunga sigini mi ko verse 28 te yeng mina gani aduna kare verse 28 huran mahak aduna amu huran dasanu madugi mahuta mahaki makhutna aphaba thabak tawduna awatpa leiba mi da mateng piba ngamnaba thabak kana susana so ekoi na hojik neminari ba si Ephesians gi panduk mari adugi pada kun manga lagi na kun nipan phawba sini haiba se kun nomaizing mamang gi nomaizing ani dagi mathang verse 25 dagi ekoi dum yengminarakle aduga aikoina achoba idea main idea aikoi yengminaki bedudi asengba thajabasingna ariba mi du thabapagi mapalna anoba punsi aduda chatle true believers walk in the newness of life by putting off the old man haibase koina dum mapum on yengminarak baduni koi verse 25 ta kari matang yengminakra verse 25 ta thajabasingna hakchangi amma toibodu ngangna bagidamakta amaga achumba ngananaba haibadi chin thidana nabagidamak yengminakra adu mamangi nongwajin de kuni yengmina kebe verse 26 signa 27 phawada thajabasingna setana mapam pidana nabidamakta asaw babu yokhatana naba not to cherish anger adu asigi mi de kuna verse 28 asidi yenga pumatam de maru oina verse 28 asidi kuna yengmina ka do sini there's one thing that we have to remember kona yengmina ka do maru mapum warai warol do sini thajabasa huran thadoktuna awatpasingbu mateng pangnaba thamoi sengna thabak nommu Christians to be able to serve the needy put off stealing and work hard honestly sila sing thajaba amoina aikoina pap tawba matamda haiba pap aduna pap tawriba akhoi isa
da khaktang sohanba nattana isorgi mi singdasu singluptasu asokpa amasung akai purai aduga hairibasi aikoina example tu marigi pada kunmari dagina aikoina dum mopau taminarakpada yamna mayek sing adu ngasigi numida sidasu mayek sing yamna explicitly haida boiba taragasu theme manung leba theme aduni marandi huranba mi asida hairibasi kaino huranba lepo aduga thabak suraga singumang leba awanang sing aduda mateng pang atopa negative lekhan yang boiba taragadi karigumba aina huran boiba taragadi aina thajabai chel inam singi marakta awaba pure uber so I thajaba moina khona tawriba pap khudingmak sing aduna akhoi isada khaktang isorgi mamang sokhanjaba khaknatana isorgi mamangda singbadu lekraba thajabai chel inam singi mafumdasu asu popure pap amma hekto oibe Lona ka manungda tawba pap oibe yai kana amata udabida mi amani khadang khanga kanda tawba pap oibe yai aduga mi kana amata da khanganna thamoi manungda kainoma leiraga mapan thongna tawba pap oibe yai amhek any pap makhal amahekta maramde ekhoina verse 25 da yengmina kibido karino aikhoi masel amaga hakchang kayat sing hakchang amada yauriba hakchang kayat sing thajaba singse aduna ayhak kingasi wapausi ayhak na high crib statement adu ayhak hoba pame Christian ama oina pap tauba khudingi pap tauriba thajaba mi nupan raga nupi adu sokhanjaba khaknatana singlu manungda aduga thajaba chilinaw singda sokhale example na mahai boba targani singlu manungda leiban kanagumba nupa amana 미싱이 마망들이 얌나 분시도 얌나 생바 얌나 파바 오이바 아도 생들 레크바 타다 싱나 시수 하이바 미시 분시도 옌컷바 망온다 correctly 이소기 와하이 마땅 오르바수 데가 분시 힝베기 마땅 오이바 타르가수 아도 망온다 잣다가 망온데기 마땡 로고 누파 모이바 아도 그리고 하이바 누파드나 밥 도우럭바 아도 red-handed parpa matanda mangonda yankalam liba missing the thamoi chudna kaini aduna kadore that sin not only hurt myself but that also hurt other believers so nasing har bu khimo sing se amukana hajage pap am hektoibe aduga aikoina verse 28 ase ngasi yum de yengmina ba matam da amoi khoina hanjina aikoina ningsing ga do amsung khang ga do ba po de kain hai ko ba tar ga di mpham asida po na huran dana ba gi da makta hai adubu huran da bana maram orga Christian oi ga do ba di laite again I had high by Sunday khuding hanjana hai ba gi maram di Singlup manung da mayam lai ai na si to boy ba targadi asigi mark sing se to ki boy ba targadi ai Christian odin o ai sing ngasi ba ba gre prahan to bra to re asi to bra to o asigi apa ta sing to o aduna Christian or mani kon amu khan ai hai ge hai basi to bagi maram na Christian oi be do ba natte Christian oi ba ngamoi Christian oi ba yaroi Christian oi ba oi thokte adubu hai ba thabak ase pol na mahang na piriba command se non-believer amada Christian nataba amada tawdana haiba nate adubu Christian oiraba thajaba sing aduga singlup aduda tawdana bidam tabne meaning haiba thabak asi Christian oibagi maramna Jisu Christ bu thajarabagi maramna isorgi macha oirabagi maramna Christ ga hingminarab oibagi maramna Christ gi hakchang ne yar miem oibagi maramna taroyobun aran kubam phangnaba natte adubu aran kubam phanglabagi maramdi haiba mafamasta pona pada kunnipan da haiba yathang ase isorna kanbidriba kana amatana asengba pangal da thauna laina tawba amatanga moi maramdi ana haiba sida akoi mayek sina yengna kani maramdi huran ba haina haikse huran mai wase haiba matamda
pot lo bu khotne khoi mayam da wakhal khali bse adu ishori wa yesina karam karam mong de khoi huran ba ya na ho yen na ka adu hai bu yengak pa matam da de hai ba thabak hai ba commandment se Christian khaktang na taw ngam da thabak ne aseng ba Jesus Christ ki tung hilba thajaba sing khaktang na taw ngam da thabak ne aduna pada kunipan asida hai ba se huran mahak aduna amuk huran dasanu meaning Paul na mahak na season ba ma ki analogy da adum seasonary ma ki panam na seasonary phizol ma setchin ba lo thok pa ki example aduni put on and put off and put on kari ma lo thok ba ta ga kari ma hapchen ba phuri ma lo thok ba ta ga to phuri ma letchin ba aduni adun hai ba je verse 25 ma kari hai kari minimal wangang ba thado adu mo da kari amaga chumba ngang no adu verse 26 second hai saw adu pap to ganu ko Karamaina pap to roin asaw bu numit tahan de bagi mapana aduga hai bu mapana diabol khudong cha da pi de bagi mapana na kari gumba ma to de matam da hai bu mafam adu ihang hang laga thambana tana isori aning ba aphaba musung ayaba aduna mahut silhanba nataba oiba targa di ai di pap to dre hain hairaga karim na to de bi leibedu isori aning man natte ko aduna chaman verse 28 this man hai se kaino huran ba thadok u So number one, Paul is saying something. Huram thado. Kari mora lau thok na bagi tamam. Kari gi ano ba mi mora bagi. Kari mona adu ano ba mi do isor na Jesu Christ da sembi raba dharma chenba amasung achumba verse 24. Aduga dharma chenba da amasung achumba aseng ba isor gi mong na sem kraba ano ba mi adu nakoina setlu. Haiba anoba mi asi Christian kuding mak thasaba kuding mak le aduna kari akhoi gi marak Christian natriba marup singa bo ba ga na khoina haiba si tar padam da khan be o adu tar ga si to do bo ba tar ga de akhoi Christian orber na te am khona na te kari na khoi thas da ba marup sing na khoi gi nafam da hojik phauba isor na Christ gi mapana dharma jin ba da amasung achum ba da aseng ba isor gi mong sem kro mi na khoi gi leitri aduna amron hai boy bata gadi asigi yathang asin na khoi sorgi yaung dri hoji phawa marni na khoi haji tawdo bose kar no hai boy bata gadi hai ba dharma chen ba amasung achumba aseng ba da isorgi maong da sem khraba anu mi du phangna ba gi makta na khoi pap ta gi pungning hong ni Jesu Christ ba thaja ba mathau tai adu ahan ba na khoi tawdo aduna karigum Ephesagi akhoi nainaba hobasi mamang chehigi November yahan Sunday dagi horakpani aduna akhoi marakta November yahan Sunday du gi wapau ihan han tang gi wapau adu ningsing bichil naw ya boy batar ga siningsing biram be yan Ephesa da harakadru ba khuding mak sing as non believer gi machet amata yaude Jesu Christ ba kan bibe mapum sing prabhu na thazribam kanna amata gi saruk kari amata yaude adu Christian sing gini yama clear se se Adubu harba yathang sing asi tawna bagi damak asing ban hingna bagi damak mi aduna Jesu Christ bu ma ki pap ta gi pungning hongna thazar gi silu amada yauba matauta kon aduna yes huran ma jagin adi daraga let's define a term huran ma jagin huran ma be sini ai gi oidaba aduga isagi oiba yar roidoba aduga ngamjung ngamla roidoba pot adubu mabu takna loba oiba adana amugana huran ba bese ai oidaba aduga isagi oiba yar roidoba aduga ngamla roidoba pot ama hekta ama macha ni oraga achobo be khudi maksing adubu mapu takna loba mapu takna thamjanba aduga higher bota ai ne no 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 adu ran adu higher huran ba se kind of verse 28 adu mi yeng ba matam da maram di makha tar ko da pon har ka da wa hai sing as yam mayik sing karam hai no karam ba matam da mi ma hurale makom kar ha ba di atan mana maram ora tabuk su no ngai ning ba maram ora honadana phangning bagi maram waraga aduga hairiba
huranba amana magi mentality da leiba wakal se kaino hype oiba taragadi karamba aigi oiro lore ai phangadi yar aigi oiradi yare aina paihoradi yare aigi khata da leisal horadi yare aigi mingda thamchal horadi yare. Now atanba karamba khudimok sing adudo karino adudo picture ulibado aigi da khanba maramdi kenaiba ta huran bamana tawse kaino huran bamana por huran matamda ain si po huran da taragadi mapuna wagadauba mapuna nungaidauba mapuna thamoi kai kaina na khwai maru oire ai darkar leibido ai phangba aina pambado aina lauba aina pambado ai oiba ai oina phangba mi jing nungaigera kapkera nokera haraugera adagi maning mang chengna chero aigi phanghoradi yare aigi oi horadi yare aduna kaidawe lona kana khangandaba maongda mapu takana lawi adu hurangi mentality. Now laziness, greed, selfishness adu kari self-centered aingonda oining aigi ko aingonda adu ne sam nai oiba targadi manipur di yamna hojik yamna phongphong saiba thabak ne gari huran basing gari huran bami sing aduna kargida mokna huralise haiba gari huran bagi pala yon tholaga gari mo phangak pa khara aduna nungai thongna na bagi damak tane. Now, Muhammad said the high Buran, Kudimus and the Israeli announcement, Mamutan and Makatan, young Pumatam, the Kanga can hype over there. I couldn't angang or the murmur that could murpsing in Marakta and then missing my words and a quick time. Carry my important banks in Huralaga, I want to type missing the people over there at the upper Huram. No Bible do stand that must say under the Tamis, the Huran Ganu, Hybrid Huran Ganu, Makal Kudimaki, Ai, or by Yarodo, Ai, or Bangamodo, Ai, not a port Aduda, or any with the low Bamus and hybrid Maputa and low Kudimus, Huran Mangatan. Adu haiba khudingmak sing adu karina and then aduna haiba khudingmak sing huranba amagi wakhalon da huranba amagi mentality adu huran matan da pot ama lawba matan da oriba se adu ngakne ai pelhorag loire ai nungai horag loire ai phanghorag loire adu ka kare mi sing na kablaba su ai nog loire kedoroge mi ai nungai bada adu ga haiba taw matam da ai mi sing wal ma adu ka ai phanghorag loire adu ngakne karamba atanba isage khanba aduga ai natana kanam to udu ai natana kanam to udu har bu khuding mak sing asana mi huran han aduga har ba karam oira selfishness laziness self-centeredness khuding mak krai ubu phang aham badi tana sing har bis na kone khanbra ai khoi karam mong hurale han badi matam manghan bagi pa matam se kana ke ishor gine ai koi da pung kun mari pina bisona magi aning batona ba magi hai bin na adu kari gum hai ba matam sing adu da ai koi gi oizo oithaki wakhal adu kari amatta taudana ai koi gi aning ba pam adum tawrog leibo oi ba targi adu huran makhal mane we steal time ai koi matam hural Karam mong hural office da oigera aduga santo singi punsi da huran da matam karam mana matam si hural pi trouble responsibility adu do thajaba yana tauba natana matam loina ba thabak tauba tawwe haiba thokna ba thabak tauba aduga sida lothingadi yare adugi thabak ma tawda now Martin Lloyd Jones yo besori wo pawsan bunu pang ko na hai manakaman ha ge ha boy targadi Kariguma na ki office ki matam adu pung nipan si thabak suna bagi da mak office man na ko tolo pira kan hire taro thamana kala se adu ga hire ba matam adu de kariguma na na mi atopa da hire ba pung nipan adu office ki thabak sing adu de thajabi ana su de mi to evangelize taro lei boy ba targadi you are stealing time now akoi mark hire sta matam da phong wakhal da phong law mi sing leram be adu sing wakhal kan sing Pung nipan adugi damakta higher toriba tolo aina tolo phangi bada pung nipan adu thajman thabak suna gi damakta
adugo hire matam aduda ai hangna aigi pifam thokpa responsibility aigi pifam thokpa commitment adu pidana atopa thabak ama tawrag lei boiba targadi adu mane koi matam jingrale now evangelism phatabra bhai adugo isorgi apamba sisu aingona pikraba responsibility khudimo sin mirai raga atopa thabak tobudu isorgi ning manate maramni kain hai boiba targadi pung nipan du khaktang evangelism gi matam leiba nate nomma da pung kun mari ne leise aduna karam mong da matam se khona hurale pikraba thabak amasung pikraba matam khudimok sing da thajabian season da bida ai khoi gi aning ba pam ba du gi matung ina kari hain alejale tawraga matam kakpa mong da lotion gradi ngasi matam je loi gradi na tawraga anda tawboy tawduboy adu tawrsen nama ma thang bi mong tawbodu gi kwana matam ram ani su bede karam mong da hurale very common harvesting is sadly Christian han like rab missing is to bole taw su tam kamay horale dukan sing si u fong kamay horale false weight arang makhagi serfala oi pham thok pudana tabida hena khar lumhan bi hena khar yang lan bi Children sing hire the Kudimok sing say, Konian, Lilan of Hoping, Kermai, oh, Mayam Tone Carino. Go on. Mayam Natone is the I couldn't tell you cam card again. Mayam Natone is a canam to eat hokena, canam the cup there, canamtana revolt or the canamtana south there. Me, you so not of a sibu. Adugum mentality, the story one other. Ma'am, the high adugumane atopa isor kangdaba jasing at the Adunatra, verse 17 Hakibu, Maram Aduna Idamas Harry Amasung Ibum Saki Modi atopa jasing and Makoi, Ariamba Wakali, Matun and Chapu and Nakoi Amuk and a second, Nakoi can atazabasing, the Sukristana can be crabasing, Aran Kubam, Panglabasing, Isorgi Mata or Basing, Atumodokrano, Kanglabasing, a single Punjaka, Takpi Rabasing, Adu Punzi Himbang, another Gidamak, Isorgi Tawaina, Pangal, Pinevia, Christians in the Harry say, hey, Nakoi Atumba the Kange, a sing with the Kange, Isor Pamado Karino Habu Kange. I do oiba targa in the coin hand, Hinglam, but I'm panning, I remember Wakal, Isorg, and Makanabas Torodoba, I do Isorg, and Mapamaki, Mayoka, Tabak, Toroga, Labor, I do go papsing the other line and loba missing in Mahing, I do give Maong, I do give Matodo, I'm not local, Marandi Nakoi, Isorgi missing or Nakoi, Christian, Anoba missing or Nakoi, Isorgi Hawaii, Nakoi, Isorgi Bangal, Nakoi lady, I do Isorgi hide in the Navagimata, Bangles, Nakoi, the period, I don't know, Makoi Gum, I do Karigum, but Christian Amane, Hiraga, Mayam to Tone, Tangaba Dukana to Toy, Asum, I know what you got the Hina Kanba, Tabang Pam, Himbo over Targas, Bible, Himbo over Targas, Samas, Amad Himbo win as he told the Bayade, as he told the Apang Batai, Angao Batani, Hina Haraga, Kanba missing, I call him Marak the Yambo over Targadi, Nako Tazabatam Yemu. Marandit Asomda Tangari Dukan, Pamineba, me, Adu Taza the boy Batagadi, Mahak Pap Amusung Ayol around the sea riba, Adu Isorgi Mayok the Lariba, Amambagi Amasung Amamba Sangsar, the Isor Kangdana, Adu the Dharmati and the Bagi Punsi, the Isorgi Mayok the Hingiba, me and Nagakari Maram to him. Kariguman hag Mangagi Machan High Boy Targadi. Amambagi Machan and Toba Thabak singer da line of the Moju to with an Ajuto behind High Pijaka Karlakin. Chill announcing Kaziktan low boy era Kaziktan Helen Gram Amakatan Helen boy era Gram Amagi Tankaitan Helen boy era Huranbadi Huranbani Huranba Babne Aduga Christian over Targadi Huranban Tokte Hurangan Adu comes Darius. Now Kanaguna current highway oh do the question Sendong Mangani Isori highway in Gadra Natragana Naihaki Loiban and Paisakari the Mutan Haking this. Ông rồi cái man hura ko yeng her atan bagi mapa
ꯏꯁꯣꯔꯒꯤ ꯋꯥꯏꯅ ꯊꯥꯖꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯧꯅꯥ ꯐꯅ ꯃꯇꯤꯡ ꯊꯣꯛꯅ ꯑꯗꯨꯒ ꯊꯥꯖꯕ ꯌꯥꯕ ꯄꯨꯟꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯏꯆꯪ ꯊꯧꯕ ꯄꯨꯟꯁꯤ ꯍꯤꯡꯕꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯇꯟꯕꯁꯤꯅ ꯀꯩꯗꯧꯋꯤ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯇꯧꯍꯟꯗꯦ ꯑꯗꯨꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯊꯤꯟꯊꯍꯜꯂꯦ ꯑꯗꯨꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯡꯗꯣꯛꯍꯜꯂꯦ ꯑꯗꯨꯒ ꯀꯔꯤ wari amakak leidana nupa amakakna lau magi lau khawnabidamak lakana yamna tanba nupadana magi lau mamangda lepaga phaidom yang asina hayengi asina hangchitki asina marogi asina masemgi ngasigi thabak leiden chatlagin nang amasung khangera amasung khangloira aikhoida ibungo mahangna isorna thajabiana pinebikraba daita khudingmak sing ase tawpham thoke tawgadobna thajabiana aduga this doesn't mean thabak sing tawringi matamda thajabi ichil inausing punin ga kauthokpa bible pau kauthokpa prana tawbo kauthokpa khudingna I'm assuming I assume to was going to have over target Christian amo over target high khudingmak sing priority ni ahamba ni ko adubu aikoi kana amathana mafam asida ai ngasi pradna tawringida keno thabak amada tawdri haibdi yaroi ai ngasi bible paringida chak thongodri haibdi yaroi or atoba ai ngasi keno pradna kanna tawringida office chathodri haibdi yaroi chak Bible kana paringida ai ngasi thabak sunaba chathodri haibdi yaroi no man haiba khudimok sing adudi chil inausing tawdabi yar man di pradna tawbi sorgi wai paba amasung thajab sing loina base pung kun mari tawda thabak amadi natte na right karigumba isorna aingonda pinai biba matamni adun asi simadi haina haya kan Bible paba pradna tawba church ka ba khudingmak sing loina bang na thari isorna pinai biba matamni haina haya loina tawr lei bo bitagadi adu aranba makalgi thajaba aranba makalgi sorgi wai gyan taba aranba makalgi punji mahingni marandi isorna thabak ama apaba thabak ama tawna bidam ta magi atopa yathang thugai haloi karisu nong mata so marandi adu hek taw matamda ai khoi isor ase isorna ta Man, he is self-contradicting. The Bible ubagi matung in a digger, you know, adu ko isor natte. Maha na thabak ma tawna bagi da mak hai matamda ma ki macha akhaba singbu ma ke topiya thang ka chu bayante. Haibedi thabak ma kan tawna bagi da mak ta thabak atu kan su hana har kana church ka le pu sun sunga haide. Parikha oibe hai coaching amma hek aikoi magi satra sing lei maram asi hak na khoi yam mayek seng haningi maram ni haiba sing hojiki matam lei ba thajaba sing ni haina kojokra satra sing na yam na toina lanba mafam ni Delhi the chale coaching gi makta church mathau ta de Bible paba ke mathau ta de prana to mathau ke kari to ai Delhi de lai coaching to lakpane aduna Monday to Sunday coaching after coaching Bible su kaya paroi thada bising su wari ke sanaroi adu church ka bai wakhol su kari amat leiroi adu kari hangoni isona ai mafam ase thare se UPSC exam to na bagi de makin or ate exam preparation gi de makin aduna no adu aram bane maramdi Isorna ai ngonda tawna bagi damak thabak ma piba matamda thajaba punsi amani hingba matamda changdraba yaraba machak sing da mirai na karisu tambide For example Hebrews chapter 10 verse 24-25 madana da me mi sing ichilna sing persecution nang ba thajaba sing ko nungtin mi khuding ma ke Jew gi Jihudi dharma jaba missing and tatpa late no otpa neighbor missing. Adugi missing adudane haidise. Thajabasing tatana punminaba adu miraigan. Otpa neighbor thangi mayad lay missing aduga ngasi ladies hayeng lady hongidra khang the missing and Thajabasing punba the miraigan. Adu haiba khudingmak sing adu tawrokta ba matamda na ahan hajabji kaino haiba oiba targati
isorna mahaki yathang inna bagidamagta aikhoi dagi demand toba si thawai yauba pukning changba aduga commitment adubu atan badinati naga homsuba di huran ba je kon dum khang actual stealing ko mi magi maning dagi yambara bo huran boy gera dagi di makalam hektage that's another way of stealing mari suba karam mon kon hurale wanom bagi apa bribing amang to be makal am hekti ki oibe now hai basik mo pap ko thabak am phangna bi damak paisa pi ga wanom oigera adudagi di false weight oigera khuding mak sing ase huran ba amagumna khanadra bane thajba ayan basingi marak de it's very normal it's very usual adu wakal khala ging se wanom matam ne toru thabak do kari gi damak wanom do ihan ham badi now factor mayam le be adu khara dadi hojiki matam dadi kari hai wanom do kari damak no ai se mayam gi mang dagi hena lum na lon mi damak ta kari gum khara phangoi do badu phangna bagi maram adu paisa na thong sa aduna aihang na kari wanom ga thabak amai ga di phangbe adu aina adu phangbagi mapana asom the deserving or the candidate to di thabak phangde aduna kaino ayang na matam adu tawribado thabak adu phangbada matik chaba mi adu dagi aihang na thabak adu maha khanghana na huran ne aduga bible gi mafamda tongan aribol na badi yang boy batar so adu anu wal na badi yang boy batar so wanom the bribing is sin. Bribing is sin. Karamani says na Jesus Christ ki matamda Jesus Christ humni sugunu mite hingat kre adubu purohit sing duna adu sasri ki oja sing duna kai dewe mapma du gar tar sing du paisa pi de bribe kari dam chin thi na gi dam karamani magi se bosin la kana lo na huran ki na so whenever bribing is mentioned in the Bible da wanom ba go kari gumba khara pi kari gumba favor khara utlaga wanom ba si khutau bu khudin kai na ha ba ta gi achumba du lotsenaba aduga karigumba khara phangbada matik cha da badu phanghanna bagi da mak thona banga gani so it is sin outright huranba ma so bade unreasonable profit kana gumba madagi example in it kana gumba madagi lupa chama gi yankai piraga pot khara lore adu gi yonba matamda na straight yankai that is unreasonable profit now cham bhapte cham yankai lor po oiba taragisu traveling gi charge kari tax adu da mayam lab matam tax tu khatang da cham yankai bi pot adu chani di kesu la oidana tax ta see all these things down the heart is a matter of the heart. Thamoi gi issue, thamoi gi oiba issue ngakne se, thamoi gi oiba state ngakne, selflessness and self-centeredness and greed. Chil na sing, har bu khudimuk sing sing pan ai koi huran bi thab hekta. Aduga taruk suba de har ba asi karm ba mong huran le ai koi English ki term plagiarism ha ba wayang bak tar mane. Karmana to gun hai boy ba tar ga di. Higher busy later when the Thajabasa market sadly. Kanaguma Karga Paminaraga Mimagi or Isorkanga Mim and the Wari Sabbath and Paminaraga town or first story of town, Pachaba idea me than higher. Look higher idea do I walk stuck to it. I look higher idea, I do me at the Wari Sabbath, I say I do the idea that I want to belong to within it. I want to lock with it. I do up to which you know the lock on it. I do Ningo the worries have met high, but do I want the lack of Amagumna. I give idea not about I give idea Amog Webagumna, missing the present over. I do that or do Carino. Me guessing by idea in Huran. That's plagiarism. And that's sin, and that is stealing, thief. I don't know, saying higher, but I got him sing as wakal dosing.
Hai bây giờ khối đi một sinh sẽ sadly ai khối ta ba amasung ai khối son ba amasung ai khối pap to khối mà thằng sinh ai khối mark tiêu ai hak thaze adu hai bây giờ ga sinh sẽ asom bây giờ ga sinh ai khối mark layer mà suy adu bây giờ ina sung asi ai khối lotion gum se mam di hai bây giờ isorgi wine ai khối mà the huranba se karino hai na hai bây giờ mai ek khối tambi ba amasung takbi bani adu ga hai ba kari gum ba jaga sinh sẽ ai khối na pap to khối mà tang yaw bo ba ai khối pap ul ki chain gum se adubu hai bu ko admit to bugi mapana ibong ngaki ya thangas in ba thawa sing magi pangal ni se man ni adune pon ma pham se la ka dere se kamana lu karno huran ganu kari gi damok no hura lo di se na ko yeng mi khibi do karno huran ba se kari no karam ba motif ta karam wakhalon glo ni huran mi thabak se towe adu karam mo ong huran ba gi thabak se towe hojik da kari da not no hura lo di se yan ham de karno huran ba se isorgi 10 commandment ki nipan suba commandment adu thugai ba thabak man do not steal kari da hura lo di adu ibta ngani isorgi yathang thugai bane isorgi mayokta punsi hingmane aduga isor khange haiba thajaba amana isor khangdabagi punsi mahing hingba chamane why not to steal number 1 it violates the 8th commandment aduga yo makha tar patam huran ni de pon haib se kan huran ba lepo ko huran dasan amu huran dasan adugi moda kari da bani adugi mahutta mahaki makhutna afaba thabak tawduna awatpa leiba mida mateng piba ngamnaba thabakan susana na ahan bagi section siga ani subugi loslabagi section siga chang yengba matam examine do matam da there's drastic change achoba ahong ba mane leisi huran baduna huran matam da kaino karam bagaloina na aigi oining bagaloina na aigi phangning baga mar adugaloina na selfishness adugu self and this khuding moxing do torome adu huran ba lepa matam na to do thabo khuding moxing kaino hana toramba hanlemba punsi hanlemba thamoi adugi state adugi pura tongan baromda pura puptom tongan baromda karamai ahambedi self centered oibedagi other centered oibaromda aigi to ina khalam badagi migi damak te khalak wakhromda karamaina yo na huran ba matam de kaino ai phangorog loire ai lehorog loire ai yam horog loire ai khom horog loire adu ngate mi phangera phangwagera adu mi harawgera harawroge khudimok sing adu mafam se pol haje kaino madugi mod maki makhutna afaba thabak tawduna awat pa leiba mi da na huran baduna ai huran gadre mapu se lairabani ina khunbani awat lermani lerma karimta khanba janate ma phangorog loire adu mafam se pol haje kaino huran ma thadoga migi awat pa adu da mateng pangna bagi damakta thamoi sengna thabak kan makhutna thabak su atoba hai boy batargadi karamba da seasoner ma maki makhut adu mising mateng pangna da seasoner adu ni sorgya things the hand that was once used to fulfill greediness a Christian must use his or her hands to fulfill others' need. Aduna mafam aside hana je mafam aside asile maram organi hide ba yatang huran ba toglaga darkar ba mi singi damakta mateng pangna bagi wakhal asi Christian nataba isorgi thawai nauna pokra mi kanamata to bom hana haibe man this is very counterintuitive ai khoi wakalon ge ba aning ba masung apam adu pura on thang na bangaktene pura top bangaktene man ni kai ga mo ga ba obitar ai khoi na aphaba losing leiba or aphaba wabas no mi idea lower kan mi sing hom da ai idea ne presenter bu kai ga mo ultimately mi sing na ai bu wang thang bu pa me mi sing na ai bu phajana uba pa me mi sing ai bu thagat pi ba masak khang bi ba masak na han bu pa me that's pride that's greedy that's self-centeredness that's selfish Kuding mak singi loine magle adubu hai basi thadorok nabagi da makedi isorgi thawai sengbi thabak subi ba mathau le nungi oiba thamoi du sadongi oiba thamoi asiram ba thawai du thaw krisai ma pana ahing ba punsi oiba mathau tai jelna sum adugi da makdane
ꯑꯩꯒꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯑꯩ ꯐꯪꯍꯧꯗ꯭ꯔꯁꯨ ꯌꯥꯏ ꯃꯍꯥꯛ ꯐꯪꯒꯗꯤ ꯐꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯖꯗꯕ ꯑꯃꯅ ꯅꯣꯡꯃ ꯇꯧꯔꯝꯕ ꯌꯥꯏ ꯅꯤ ꯇꯧꯔꯝꯕ ꯌꯥꯏ ꯍꯨꯝꯅꯤ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯣꯁꯤꯜꯂꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯇꯧꯅꯤꯡꯗꯅꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯄꯥꯡꯒꯜ ꯅꯤꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯊꯕꯛ ꯁꯨꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕ self centeredness oiba isagi da khanba lo karamagi punsi karamagi thamoi ga lan soknabagi mapana asigi punsi se hingani aduga hairiba aigi da khalambadagi mi singi da makta khallaga hinglaga boi punsi ase isorna ahongba puraktriba phawba oithokte adugi da mak this is a very clear Christian command adune chilna se ekhona khanggadawse kaino haibo ba taragadi haiba yathang huranba leplaga thabak kanna suduna awatpa leiba mising na mateng pangna bugidama ta kaubi ba makau ase angappa masung popom tongan matone ahawade from self centeredness to other centeredness aduga ani subade kaino arikpagi punsi adudagi thamoi chawbagi punsi from stinginess to generosity huranba kana amatana generous oiba ngamoi ai phanghoraga loire ai nungai horaga loire ai asida lehoraga loire haina khanba mi kana amatana thamoi harau na ma ki paisa gi khawdi paisa lo thola kan atopa mi mateng pang sungamo marandi kaino adugumba mi aduna togodobu che kaino ai da putho hautrati karam haina karamba sarakdagi lit laga ai se asidagi ki gentle over yai marni kare da matano huran bamana mahak lantum pasin ba matamna harb lantum adu mahak numaina ba mahak pen na ba mahak ki thamoi gi ani ma pam khudimo sin thungna ba ning thungna ba gi da matane aduna kadani wari dongan ba sum singsedum taramani ita oi ngasi kemda huran re tum ya du man tem to chala alu khara holu ye kaino do niba hariba hurali ba poto mi jingi mafamda yendong na bade kya waramoi adene maramdi huran liba mi adana mi gi mateng pangna ba wakhal te khaliba mi gi lawna ba ngakta adu mafam se thaza khraba mi amata ishor gi wahai sina phone efisa la liba thadu sing da harba se kaino no huran da sina adu gi mahuta krai makhut makna apa da buksu sina no mafam se harba huran hangna tonga maram sing khara bi gi huran bi matang adu mafam se phone harba main jagal li kan harba oba dai aseng bi mi gi poto lawba khudimangsingne haibu khudimang mayam da lei chile mayam da uba ya ba lei khutna phong hram ma singsu dum lei lon hram khadina ta phong na samsam haibu ba ta public library da gi library ma wai gre phasna ire kan sum thin da ba adu library do close to driba wa dum pura complete shut down to driba wa sum thin no ma ga dum moi ba thok ta ba te thoi na to mong dai koin huran pia bagi uraga khatang huran udana huran da sing nate uraga huran da sing mayam le khoi musing adu gi loina mang lepe aduna kana haibo bida muhammad sida haib sa sini lik ta bida thamoi chauna awat pasingi ichil na hamad thaja bisil na sing mateng pangba adu atopa thaja bisil na sing and then thaja bisingi adu ichil ina sing I could give place of commitment haina yang aku matan dari Ephesians gi laiga se atau chithi sing yang matan thajba amagi ihan han commitment ase mahak kalona isor khurmina de magi sinup ki missing first the church and then other churches and then non-believers hum shu pade ha buran da maram ga to du se gari no
karma punsi mahina man hingado huram thado hingado punsi se from self ambition to the ambition that benefits the whole body of Christ. Now, huranba matamda ambition do karino ai pamthon hauba ai nungai hauba. Now again, self is the center. Adubu Paul na haiba mi adu da thajaba adu da haiba se karino awat leba mi da mateng piu nganaba adu de karino mana thabak kan su suna bi da ma ya thangse. Now thabak suba haiba se chil now sing ai khoi gi marak te yengbe hand labor obe makala mek gi isor na yaba sarkar na su yaba legal oiba thabak sing humang taba thabak obe oining boiba tar su haiba thabak se afabane adune pon mafam se haiba se mamni huran ma je wadana nungaining bagi punsi ne aduga ai gi oidana ai oining be phangning bagi punsi ne adu pon har ge adu lepo thabak su thabak kan na su adu haiba thabak su ba masu adu karma maong da su gani thajaba se lao sing mateng pangna ba ko marani ma aduna mafam masada polna utli basa kaina haiba oiba targedi o ai nommu dagi chara tanza bagi thabak su se bane aduna isor da ikatna bagi or thajaba se lao sing mateng pangdu se ai haina bagi natte marandi haiba nupa asina mahana thabak kana su matanda phangla kadori ba khara adu dagi su atopa thajaba sing da mateng pangna bagi damakta isor gi ya thangni adu haiba thajaba amu oiba targedi so da ngamuni adu maham masle Paul emphasis piri ba thabak suba haiba se kaino haiba oiba targedi o asi thabak sura ga sidi phangaba paisa sing aduna ai khaktangi ai gi imungi ai gi nupi gi ai gi ichagi ai gi apamba yum lehonu ba ai gi pamba gari lehonu ba ai pamba pampo lehonu ba natte adu aim natte asi nupa san thabak suba da uri ba se magi aim do kaino thajaba sing awat pa leiba sing ichile now sing adugu mateng pangna ba gidama that for Christian generosity adugu benefit of the whole body of Christ Christagi hakchang Christagi silum adu loina makta bor phangna ba adugu thajaba ichile now sing makogi awat pa mateng pangna ba gidama ta aduna ai hangna noizing khara gi mangna ba paus no chaki ba adugumna ani suba Corinthians adagi sandoki ba adugumna karino thajaba punsiga liksin bagi punsiga chatminaba amata yaroi stinginess and Christian life cannot go together one must die mamne ko ta ban hingba matamda akoi butal angang orange dagi tambirakpa akoi maru mapang sing kai laga sing torsi karino thabak torsi karidamok maru oina ai gimung ai sagaya tai ai gi oiba jaga sing adu khana nungai na bidam adu mafam as isor gi wahya thaja khraba khudimak ta piri basidi adu gi poptong tong an mak tane no ai ne thabak kan suba sigi mapan ai gi khutsuman asigi mapan na isor gi ming hena chawhan ba isor gi mi sing hena mateng pang na ba adu gi mapan na Christ gi sing no semgat na ba adu oiba tar gati Sila so mafam masala ibung maki wai na Ephesians bandu mangagi marigi pada kunipana sina thajaba oi khba khoi khuding makta isorgi mi singu mateng pangdana ba isorgi tholebaki makta ka thoktana ba aduga isorgi mingi makta akhoi na suri ba thabak singa se thajaba yana sudana bagi maram amata leite Asi ko na ningsing mina se Macedonia da leba thajaba sing aduna isorgi makta ka thokpa matan makoi na katpado karam ba manung dano intense persecution adugi intense poverty aduki mati kanba thajabagi man otpanai ba aduga aduki mati kham theng ba lairaba adugi marakne makhoina marang kaina ka thokdo aduna karino now isorgi damak ka thokpa aduga thajaba singi damak mateng pang bhaina haibase paisa yamna paiba ba aduna te main thing again it's a matter of heart thamoi gi oiba thabagni khaitang leibaduna khajitang leibam miduna khajitang da pangai khajitang leibam ha aduna khajitang ma ki oiba level aduda thajabing mateng bangai sogi da mo kathoe adugi sogi da mag hinge aduga hai ba khuding mak sing asina kaino mung tambiri base thajaba sing asida now stinginess aduna tana generous oina bi da makta selfish ambition dagi thajab khuding mak pu bor phangadu adugum ambition ama lena bi da makta aduga contentment gi da makta
ꯄꯦꯟꯊꯣꯛꯄꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯤꯕꯤꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯄꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯝꯗꯕꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯐꯪꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯄꯦꯟꯊꯣꯛꯀꯗꯧꯕꯅꯤ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯃꯌꯥꯝ ꯂꯩ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯎꯕ ꯐꯪꯉꯤ ꯃꯤꯗꯨꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯗꯤ ꯂꯩꯇꯕ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯒꯥꯔꯤ ꯊꯧꯅꯔꯦ ꯍꯥꯏꯅ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯗꯕ ꯌꯥꯗꯅ ꯅꯝꯗꯨꯅ ꯂꯣꯟ ꯂꯧꯔꯒ ꯒꯥꯔꯤ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯅ ꯇꯧꯒꯗꯧꯕ ꯑꯃꯁꯨꯡ ꯍꯤꯡꯒꯗꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯠꯇꯦ ꯑꯗꯨꯗꯣ ꯅꯥꯄꯜꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯜꯐ ꯁꯦꯟꯇꯔഡ് ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯃꯔꯝꯗꯤ huranbasingsu huranlamdisi karino karamaya huranmani wakhal khala yeng matamda magi leiseribusu duna penthoklaktabagi matamda hena pangpagera adu bisori bani haise keno nakhoi gi damakta aikhoi da isorna yabiduna pinebikraba khajik orbus adu penthokpulena isor gi thagol toba ma ki mi singu mateng pangba ma gi sinu gi damakta kathopa pithopa adune khoi da ibungu ma gi waina pamase ꯆꯦꯅꯥꯎꯁꯤꯡ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯧꯕ ꯑꯗꯨꯒꯤ ꯊꯥꯛ ꯑꯗꯨ ꯌꯦꯡꯂꯀꯥꯟꯗ ꯑꯗꯨ ꯑꯦꯝꯕꯤꯁꯟ ꯑꯃ ꯑꯣꯏꯔꯛꯂꯒ ꯑꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯕ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯕꯁꯤꯗꯤ ꯈ꯭ꯔꯤꯁꯇꯕꯨ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯕꯨ ꯄꯦꯜꯍꯟꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ Ephesians 4:19 ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯀꯅꯤ ꯅꯍꯥꯛ ꯂꯨꯄꯥ ꯂꯥꯛ 20-30 ꯆꯔꯆ ꯆꯠꯂꯒ ꯏꯁꯣꯔ ꯄꯦꯟꯕꯤꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗ ꯍꯦꯛꯇ ꯀꯔꯤ ꯍꯥꯏ ꯃꯤ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯂꯣꯟ ꯂꯧꯔꯨꯔꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯦꯟꯕꯤꯒꯗꯧꯕ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯗꯨ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯦꯟꯕꯗꯨꯗꯤ ꯁꯤꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ ꯉꯝꯅꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯖꯦꯅꯔꯁ ꯑꯣꯏꯕ ꯏꯁꯣꯔꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯔꯝ ꯖꯒꯥꯁꯤꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯒꯗꯕ ꯍꯤꯔꯝ ꯖꯒꯥꯁꯤꯡꯗ ꯄꯤꯊꯣꯛꯄ ꯀꯠꯊꯣꯛꯄ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯃꯑꯣꯡꯁꯤꯡ ꯀꯔꯝ-ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯨꯔꯥꯟꯕꯅꯣ ꯀꯔꯝ-ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯒꯤ ꯑꯣꯏꯗꯕꯗꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅꯣ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯩꯕ ꯌꯥꯏ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯍꯥꯛꯀꯤ ꯑꯄꯤꯜꯗꯤ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯁꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤꯁꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯑꯁꯤꯒꯤ ꯃꯄꯥꯟ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯁꯦ ꯃꯗꯨ ꯏꯁꯣꯔꯒꯤ ꯄꯦꯟꯕꯤꯕꯅꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯑꯗꯨꯒ ꯃꯗꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯁꯤ ꯋꯥꯍꯪꯁꯦ ꯍꯪꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯅꯍꯥꯛꯅ ꯍꯤꯡꯂꯤꯕꯒꯦ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯇ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯊꯕꯛ ꯁꯨꯔꯤꯕ꯭ꯔꯥ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯈꯔ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯈꯛꯇꯪ ꯅꯨꯡꯉꯥꯏꯅꯕ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯈꯛꯇꯪꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯗ ꯋꯥꯡꯈꯠꯅꯕꯒꯤꯗꯃꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯦꯜ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯏꯁꯣꯔꯒꯤꯅꯤ ꯏꯁꯣꯔꯗꯒꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯤꯡꯕꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯍꯨꯔꯥꯟꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯌꯦꯡꯂꯒ Ephesians 4:19 ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤꯇ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯗꯒꯤ ꯄꯥꯡꯒꯜ ꯅꯤꯖꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯊꯕꯛ ꯅꯣꯝꯕ ꯃꯤꯁꯤꯡ ꯑꯣꯏꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯍꯔꯥꯎꯕ ꯑꯩꯒꯤ ꯑꯄꯦꯟꯕꯗ ꯈꯜꯂꯒ ꯍꯤꯡꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯕꯤꯗꯨꯅ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯗꯨꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯃꯤ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯨꯟꯁꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯅꯤꯖꯁꯦ
ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯗ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯁꯤ ꯅꯈꯣꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯅꯈꯣꯏ ꯄꯥꯡꯒꯜꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯈꯣꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯏꯁꯣꯔꯅ ꯄꯦꯟꯕꯤꯕ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯤ ꯁꯔꯒꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯒ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯩꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯤ ꯅꯈꯣꯏꯅ ꯂꯥꯛꯀꯅꯤ ꯂꯥꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯗꯕꯅꯣ ꯍꯥꯏꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤ ꯑꯃꯁꯨꯡ ꯇꯝꯕꯤ ꯄ꯭ꯔꯚꯨ ꯍꯨꯔꯥꯟꯕꯒꯤ ꯄꯥꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯥꯈꯤꯕ ꯃꯇꯝꯁꯤꯡ ꯂꯩ ꯄ꯭ꯔꯚꯨꯅ ꯑꯩꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯃꯁꯨꯡ ꯑꯄꯪꯕ ꯄꯥꯞꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯑꯋꯥꯠꯄ ꯂꯩꯕ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯃꯁꯨꯡ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯤꯕ ꯉꯝꯅꯅꯕ ꯊꯕꯛ ꯀꯟꯅ ꯁꯨꯕꯒꯤ ꯄꯨꯟꯁꯤ ꯄꯦꯟꯊꯣꯛꯆꯕꯒꯤ ꯄꯨꯟꯁꯤ ꯏꯁꯥꯒꯤꯗ ꯈꯟꯕꯗꯒꯤ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕ ꯄꯨꯟꯁꯤꯗꯨꯗ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯅꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯪꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯅꯍꯥꯛꯅ ꯌꯦꯡꯕꯤ ꯁꯤ ꯈꯪꯖꯕ ꯂꯣꯏꯅꯅ ꯄ꯭ꯔꯚꯨ Ephesians 9:19 punsisi hingjanabgidamakt aikhoi mateng pangbiyu aihakku mateng pangbiyu asigi mapangna nahagena wangsunu aikhoi na nimsunu aihakna nimsunu Jesus Christ ngi ni jirgani amen